Corporation of India FCI ge full-fledged regional office ama lehalagani toinana district khudimaki FCI godown amamam thamnaba thausil paikhalagani haina Union Home Minister Union Minister of CAF and PD Ram Vilas Paswana phongdokre Anirak Shubha Manipur Startup Conclave lising nitara mapan pangthokre lupa crore kuntra piriba sisu hengat handuna tungda afaba entrepreneur sing puthokpada ngamnaba honagani haina Chief Minister N Biren haikre ngasi fawada thokiba crime mayam asigi matangda lengakna karishu yengsinbide haina miyamna lobadi langani haina Minister Biswajin afongdokre Amadi Maram amasung Makhan Khul ani ki marakta ungkhatnaba leiri MLA KIC mafam aduda leiduna miyamga wari sanakre Krumzari Times of Manipur News meng tabiri bapuna po Elizabeth na taramna uchari hauzik miyamda pau sandok na pizari Mathang chahi ke January fawba ki manungda Food Corporation of India FCI ge full-fledged regional office ama lehalagani loinana district khudimaki FCI godown amamam thamnaba thausil paikhalagani haina Union Home Minister Union Minister of CAF and PD Ram Vilas Paswana phongdokre wafam asi ngasi classic grand gi Dynasty Hall da pangthokiba paw gi mifam amada mahakna phongdokhibani Mahakna makha taraduna ngasi pangthokiba Northeast State singi review meeting amada FCI gi thabak thoram sing PDS computerization work and land procurement amadi atai atopa hiram kaya da khanaki meeting aduda anoba food storage depot sing sanaba lam yengsinba depot sing storage capacity utilization implementation amadi National Food Security Eki allocation sing mafam amadi Matam chana fanghanaba khanaki pumnama asigi marakta FCI gi depot online system ama akhanana amadi athuba matamda Northeast State singda thamnaba khanaki For last 5 years not a single paisa has increased in rice in wheat or coarse grain or even kya kehte ki sugar and I have asked my officers that whatsoever, if I will have to go, just suppose regional office, we have not opened in any other states, only in Manipur and full-fledged. So I have asked my officer that we should do whatever we can do. So rest be sure. Paumi sing na hangba wahangi paukhum piraduna National Food Security Eki makhada state singi phampham thokpa cheng hawai sing ngasi fawbada lairaba singda leptana fanghali chahi manga chupna chalairakpa sida NFSA gi potlam singda ngasi fawbada mamal hengatri National Food Security Eki makhada chanaba cheng chak marang kaina lei Luribadi thampham leitabagi awaba sini karigumba ministry na plan tawriba storage masing hengalaba tungdadi hairiba khudong chadaba si koklagani haina mahakna makha takhi CCPA कंज्यूमर प्रोटेक्शन अथॉरिटी उसमें देरी नहीं होगा केस करने की जरूरत नहीं होगी जो शिकायत करेगा डायरेक्ट रेड करेगा वी हैव फिक्स्ड 1 जून 2020 one nation one ration card within 3 months we are going to have all these 14 states one nation one card no state should be left Manipur lenga ki planning department sinduna anirak shuba Manipur Startup Conclave lising ni taramapan ngasi konung mamangda leiba city convention center da pangthokrai Northeast State singi manungda startup policy ki makhada naha oriba entrepreneur singna mangzin thaba state ama ohenaba ki pandamda mamang chahidagi hoduna pangthorakpa program gi makha tarakpo oina ngasi pangthokliba thoromaduda entrepreneur support scheme amadi revenue gi punna miyoi kunthra nipanda Bank of Baroda amadi State Bank of India gi maikai loan sing yanthokhi Ngasigi thauram asiga mari leinana Manipur gi miyam khudimakka lenga ka leinaba mari hengat hannabagi pandamda MyGov Manipur koba project amasu Chief Minister na launch sokhi thauram adugi athoiba mithunglen oikiba Chief Minister N Birena mamang chahida project asigi makhada thada khiba senfam singna miyamda amadi entrepreneur singda piriba kanaba sing asi yenglaga angak pafawi handaki face asi miyamda kanaba kaya piga dabaga loinana Manipur da tauri haibada thajadraba project kaya marum yauragani hairiba
ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯈꯔ ꯇꯧꯕ ꯉꯝꯕ ꯑꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯃꯗꯤ ꯃꯁꯤꯗ ꯊꯥꯗꯔꯤꯕ ꯁꯦꯟꯐꯝꯁꯤꯡꯁꯤꯒꯤ ꯃꯇꯦꯡꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔ ꯑꯃ ꯑꯣꯏꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯏꯀꯣꯅꯣꯃꯤꯒꯤ ꯐꯤꯕꯝ ꯐꯒꯠꯍꯟꯕ ꯉꯝꯒꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛꯅ ꯄ꯭ꯂꯥꯅꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯇ ꯁ꯭ꯇꯥꯔꯠꯑꯞꯀꯤꯗꯃꯛ ꯂꯨꯄꯥ ꯀ꯭ꯔꯣꯔ 60 ꯄꯤꯔꯤꯕ ꯑꯁꯤꯁꯨ ꯍꯦꯟꯒꯠꯍꯟꯗꯨꯅ ꯇꯨꯡꯗ ꯑꯐꯕ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡ ꯄꯨꯊꯣꯛꯄꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ सेवा सप्ताह है ना मागी वन डे खक बर्थडे पांगथोपगी महूर्त अखोई एंजॉय तोबगी महूर्त डांस तोबगी महूर्त मान हप्ता अमा मतम लौर कांदा सेवा तोब लेटलारगा ब्लड ई पीदना अवाना सिंगी ऑर्फन सिंग करीदा येन थोकतना अनाबगी लायेंग मतम तौरीसे सेंस अमखक ह्यूमन टच ह्यूमन सर्विस मोर इंपोर्टेंट मसीदई द फ्रेश सिस्टम से कोई चलोर कांदा लेरिबा एग्रीकल्चर लैंड से कलहोद्रदिबा अखोई फरक तानी लमजु लोइना लबुक मयाम से लोइना इनक्रोस रोगा लबुक मयाम से लबुक लेसलत्रे फौगी प्रोडक्शन से कोई सही खुदिंगी हंदर इनेब फौर चेंगो लेतरदि मसाना तंगक पुताबनी अदुना अखोई एग्रीकल्चरल लैंड कन दरकार ले थबक फंगदबगी अवाब लेरिबसिंग एंटरप्रेन्योरशिप अममना मी तरा थबक पिरमबदो मी निफु दई हेंगप्रंगंबा मी निफु पिरमबदो सामदे हेंगप्रंगंबा अदमाय तरोकांदा मणिपुर से अफबा खुनाय अमा वहेन्नबा Don't get disheartened. You may have lots of problems, but we are here to help you out. Build up your industry in terms of this honorable CM has been very accommodative, and we are all of us are there. In terms of your expansion, if requirement of land, requirement of capital, etc., will be there to help. We have been able to provide to you. I tell you, you are very lucky. When I was at your age, we never had this opportunity. Today, the horizon is so much open up, and your choice of your career is so much. Believe in what you are doing, because the best thing is to be your own master. That is what. ngasi fawbada thokiba crime mayam asigi matangda lengakna karisu yengsinbide haina miyamna lobudi langani masina maram oiraga akhoi masen gi marakta mateng pangnabagi mahutta achoba nungainadaba ama tholakpa yai haina works minister thongam biswajina fongdokre wafam asing asi GM hall da women against crime na sinduna pangthokiba kumja lisingani mapandagi lisingani tara mapan fawbagi manungda minungsi leitana hatok pikraba lamdam asigi iche ichal singi mafamda haikat leikat tambagi thoramda fongdokibani mahakna makha taraduna crime against women na lokhalakliba thongdang sing asida saruk yaba oina miyam punfam center ama hangbiyu victim gi family singda mana haizaba khutsa haibagi thabak तौहनसी मधुदा चंगबा खुदिमक लेंगा की माइकैदगी मतेंग पीगनी हाइना मिनिस्टर बिसोजना मखा ताखी अदुबो सरकार के लेरिबा आइन के थोंगदे लाको मतमदा मियोय बसे आइन द चंगक पमी नत्र आइन अमना हेक केस लौखिबो मतमदा अखोन माबो हेक्ता हालुबो यादबा फरसी तोरबो यादबा मधुदा पेदबगे खोलाव लाखदुनेबा अदु कोइ सरकार दसो तोइना कमाइ तोरगे हेना फगनी हाइबा अदुगा अखोन पिनिंगबा फरसी तोबा हाटपा तुपा हाइबदे आइन के थोंगदा यावदबनिना अदु थागलगलेबा केस तुगी मागे डिग्री की मतुंग इन येंगाकांदा माजे चाही मंगा चाही तरा पुंसी सुपगी फादोक पीबा हाइबसे लैबनिना मसी खितंग अखोइ लैरिबा NGO की लैरिबा पुना मक्सिंग जे मणिपुरदा रे पुसमुगिसना अखोइ ज्ञान तामिनबम चंगे सेनापति डिस्ट्रिक्ट की मनुंग चनबा मराम अमसुंग मखान खुल अनी की मरक्ता लमगी वाहौदा उंखटनबगी थौदोक थोख्रबा मतुंग था असिगी तरा तरेता मखान खुन की युम कया मई थादुना अमांग अता थोखलंबा अदुना मरम ओइरगा खुन अनी की मरक्ता ngasisu उंखटनबा लेरी मणिपुर लेंगा की माइकैदगी मखा ताना पामदबा थौदोक सिंग थोक्तनबा खुल अनी अदुदा CRPC की सेक्शन 194 चलाइरी अमरोमदा MLA काईसी मफम अदुदा लेदुना ngasi मफम अदुगी मियामगा उनदुना वारी सानख्रे अदुम ओइनमग हौजिक फावगी ओइनदी पामदबा थौदोक सिंग थोकपा लेत्री आइना थिंख्रबा लालहोबलुब KCP NRFM gi maru oiba thomi ani ngasi Bisnupur Police Commando gi kangbu amana ngasi numit yungba matung pung ahum rom tarakpa duaida Imphal East ki manung chanba Pangai Bazar dagi fare hari faraba cadre sing adudi
Pungdongbam Makha Leikaidagi Wangkhaimayum Sanjoy Maitei Chahi Nifutaruk Apokpa Leikidraba Wangkhaimayum Ibobi Maitei Amadi Andro Laitan Pokpidagi Jingakham Subhas Sahi Kuntaruk Apokpa CH Shanatomba Singkawi Hairi Pulisagi Fangba Paugi Matung Inna Aina Thinkraba Loop Asigi Miyoi Khara Imphal East ki Pangai area da Chathok Sasin Tauri Haiba Akaknaba Pau Ama Fangbadagi Bishnupur District ki SP Priya Darsani Laishram ki instruction Makada Bishnupur Commando OC B Lungthang Baifeina Luchingba Commando Team Amana Imphal East Commando ki Matenga Loinana Pangai Bazar ki Chingnaba Mafam Singda Thiba Humba ki Thabak Chathabada Hairiba Miyoi Aniasi Fagalakpani Hairi Faraba Wangkhaimayum Sanjoy Maitei Inglisini Tara Humdoida Loop Asida Yauraktuna Imphal Amadi Bishnupurda Leiba Karbarwala Singda Kihan Khanghanba Amadi Sel Khaiba Miyoi ni Hairi Amaromja Chingakham Subhas Hairiba Miyoi Asina Inglisini Tara Mapanda Loop Asigi Sanjoy Kauba Amagi Kuthangda Loop Asida Yaurakhibani Mahakna Haidorakpagi Matung Ina Makhoi Animak Loop Asigi Luchingba Davalo Elias Macha Kauba Amagi Kaman Makhada Tampaki District Marida Operate Taubani Haiba Khangba Ngamle Hairi Ngasi Babysna Misiga Mari Lainana Semkiba JSina Thau Grounda Mifam Pangthok Naba Honabada Manipur Police ki Kanguna Tan Khaiduna Mifam Pangthok Han Kidre Mifam Adu District Administration ki Ayaba Lodana Pangthok Naba Honarambani Haibagi Tan Khaibani Hairi Adumakpu Imphal West ki Mafam Amada Paumi Singa Unabada Tongan Ba Warep Kaya Laure Haina JSina Lautokre Ahanba Warepta Mifam Pangthok Hangidaba Adu Akanba Mawongda Condemn Tawi Loinana JSina Matam Khara Lepuraba Khongsang Amuk Hana Nauna Hawa Manipur ki MLA Hongfu MP Singh amasung political party khudima unaduna Babysna ki matangda achimba wail fangnaba taksinba poster campaign loinana laikhidrabi Babysna ki mama nabi singna numit khudingi Babysna ki mafamda ikai khumnaba hainasu warep nakhre Pau ki merthana tenba brema lawsari Coil Green, India's #1 genset brand by Kirloskar Efficiency Integrated is now in Imphal. Generator range 2.4 kVA to 1010 kVS DG set. Automobile engineering works at New Chakon Road, Imphal East MI Store Building, 1st floor. Contact us at 9862 566601 or 038524520011. Authorized dealer, Kirloskar Gensets. Rotary Club Imphal RI District 3240 is organizing a sport fencing competition to be held on Sunday, the 22nd September 2019 at Rotary Multi-Service Center, Mantripukri for the classes 3 to 5 for Group A and classes 6 to 10 for Group B. Registration starts from 9 am and ends at 10 am. Competition starts from 10 am and ends at 11:40 am. Prizes are first prize rupees 5,000, second prize rupees 3,000, third prize rupees 2,000 in its categories, and 2 consolation prizes in all the 2 categories along with cash prizes and certificates. Maitei Singi Puwari ga sagon aduna laklaba mafam ama oiriba Sagolban Thangapat ta leiriba the Thangapat Restaurant and Departmental Store ngaihak awaba pothafam ama oibata natana restaurant manungda yaujariba inbuilt departmental store da adomgi household items sing su phangbiragani. Veg amadi non-veg ki menu items sing na adomgi taste bud to satisfy oihaliba menu items sing enjoy tobiyo. Amadi Thangapat ki view enjoy tobiyo. Langston Biraksi, the Thangapat Restaurant and Departmental Store. Break imatong dataram nokchari. Wangjing Tentha Kendra Building and Other Construction Labor Union Asilaga ngasi Kendra sigi manung chana leiba Khongzom Kaithelgi Mipun Sangda Labor Card ki matangda miyam wakhal taminaba amadi khangalaba register tawraba labor singda labor card sing yenthopagi thoram ama pangthokrai. Ngasi ki thoram aduda Manipur Building and Other Construction Worker Welfare Board ki chairperson su oriba Sekmai Kendra ki MLA Haikham Dingona athoiba mithunglen Wangjing Tentha Kendra ki MLA Paunam Brozena thoramapu amadi Wangjing Tentha Jila Parishad ki member
KH Manisang amasung MBCWB gi Register Officer Laikhuram Ibomchana akhanaba mitunglen sing one saruk yakhi thoram aduda wangang bada H dingko na hai sinmi singi yafa thorangi damakta lengak na paikhaliba scheme asigi kanaba mipum khudimak na lominasi asigumna labor singi yafa thorangi damakta paikhaliba si scheme asigi card sabada niyam sumna sabiyu aigi migi amadi mikhalgi yenglaga cards sana bahona biganu aingi wangmadani haina wafam thamki Tungda Khangalaba register Tauraba Lever Chahum Yankhaida Manipur government ki Lever Department apiba Lever Card Sing Yentokhi. Tamenglong district in Nungbada Chingi Chil Inau Singna National Highway 37 da Jeliba Gari da Puba Pochai Sing Chingthaba Amadi Sel Khaiba Lepiu Haibagi Matangda Ngasi Jiri Ima Kaithil Chawkhat Thoranglu JIKCTL Jiribamna Sinduna Jiri Kaithil Manungda Wakami Phamkrai Mifam Aduda N Kuman Lay General Secretary JIKCTL Jiribamna Fongdorakpada National Highway 37 da Cheliba passenger gari singda Jiri Kaithil Fambi Ima Amadi Chilinau Singna Infarom daki Pochai Yona Bahaiduna Mayo Macha Khara Khara Hapcha Basida Chingi Lalhoba Naharo Singna Nungbagi area da Thatuna Sel Lupa Chamnga Rom Amadi Pochai Chingthabasi Hapta Ama Suzalakle Aduga Makhoi Tamenglonggi Miyoi Singna Purakpadana Athingba Amata Leitana Lakpasi Jiri Kaithil da Pofam Famliba Yamna Yaningde Masina Chingi Ichilinau Singa Aikoiga Nuksinana Lainariba Mari Asi Tadatnaba Honare Hiramasigi Matangda Mari Lainaba Singna Miting Changbiyu Haina Government Ki Pukning Chingsinki Passenger gari da haplaga Udarakpada Nungbada Laiba Chingi Naharol Singna Sel Loba Amasung Pochai Chingthaba Sijibam da Laiba Pofam Pambi Ima Singna Jamna Thamoi Chukna Nungaya de S. Susila Devi President JIKCTL Jiribamna Hakibda Jiribam Asida Pofam Famduna Hingzariba Ichil Inau Mayam Asina Infarom Dagi Pochai Khara Khara Putoraktuna Yonjariba Sida National Highway 37 gi Nungbada Leriba Lalhoba Naharo Singna Tatuna Sel Loba Amadi Pochai Chingthaba Tauriba Si Yaningde Thingziliba Khongthang Asi Handokpiyu Karigomba Handoktaba Tarabadi Miyam Pulaga Akanba Khongjang Sangsilagani Haina Fongdokhi Put Masa dagi Basala Udane Chana Pisa Kaidana Awaba Piriba, Namsangla with the passengers in the disturb Toriba Sea, Hongom Handokyu, Masina Sumakata Torpataragadi, Akoi Simita Misina Nusina Basikai Kibasui, Adukai the never seen view, Nusina Hanagi Nusina Badu Tambu, Aduga Karigumba Masina Hongom Handokrabadi, Bakatana Katana Pungang, Makan Makaka, Yamarungi, Aquina, Wayaba, Junction of Chilakani Haina. Yes. Mifam aduda saruk yakibi Kaithil Fambi Salomi Rongmai Namdoilong na Fongdorakpada Aikhoi Mayam Asi Jiri Kaithil Asida Punna Pochai Yonminaduna Hingminaribani Pochai Yonba Singna Infaldagi Bora Macha Kara Passenger Garida Puhalakpada Miyoi Kangbu Kharana Thatuna Lupa Chawnga Loba Si Lepiu Aikhoi Ensang Napi Sing Yonduna Hingjaribani Haina Fongdokhi Kari party nara tax bura ama ani da lupa sama lising ni base ekoi hingbang amdre adugi mi mayam adu tawda ba khara yengbiro hai base ekoi mi mayam pamba khatani nupi mayam si pamba makai se po jom bangak tane sang na pi dagi hingraga zolaga hingbangak tane hoi Bharat ki Prime Minister Narendra Modi ki Humfumapalak Shiba Mapok Numit Thauramga Mari Lenana Voluntary Blood Donation Camp ama BJP Tamenglong District na Sinduna Janims Blood Bank da ngarang pangthokrai BJP ki Thomi Singna Blood Donation Camp aduda saruk yaduna idan tokhi Blood Donation Camp aduda idan tokhiba singi maraktagi BJP Bisnupur District General Secretary su oriba Social Activist Sanjoy Ahanthemna haibasi miyobegi punsi kalliba mamal yamba posak amani piba ngamjaba sikidamak chauthokchai mamangdasu 13 rak voluntary donation tawkhrei makha tana su pikhigani haiki
Ngarang numidang Thobal amadi Lilong Police Commando ki kangpuna tongan ba mafamdagi yungang amadi yungau gakona na miyoy ahum phagat pangamkhre thodok sing asigi matangda police ki fangba pau gi matung inadi nupi police yawba Thobal amadi Lilong Police Commando ki apunba kangpuna chingkham kabui village ki akoiba mafam singda chathakiba drive da yu sungfam kaya thugai ba ngamkhibaga loinana miyoy 18 yungau liter lising amaga chani ga chat Humputra tariat amadi yu sungbada sizinaba polam sing fagat pangamkhre hairi. Amaromda Thobal Police ki kangpunasu charangpat maning lekaidagi nupi ama yunga wakana na faraba nupi adugi maming Sorokhaibam Sundari chahi nifuhumdoi mapuroiba herojit kawi lekai adumakta tagini fagalaba yu sing adu excise department ta khusinakre hairi. Chairak sida ngarang numidang pung nipan rom taba matamdasu tentha khuno makha lekai da leiba moirangthem Suva Chandra chahi yangkhai humdoi apokpa lekhidraba yumjau koba mioi amasu yungong liter kunithoi ka kona na fare hari. Imphal East District ki Khetrigauda Nisa Lalonba amadi sizinaba thingnaba akanba khongjang sangsiliba Yungkhaibam Athletic Development Association YADA gi thomi singbu maikai adom gi Nisa Lalonba mioi kharana Hat kani haiba yauna akia khang pirakpabu YADA gi maikaidigi yaninda pa phongdorakli ngasi Manipur Press Club ta pangthokpa pau gi mifam amada yada gi General Secretary Aribam Aziz Khana Nisa Lalonba amadi chaba thingnaba changsiliba khongjang ngasi gi mayokta karwar asida yauriba mioi kharana masagi license gun sizinaduna hat kani haina ki helakpa si laibak thibani khunai asibu Nisa gi ipaktagi kanana ba honabada mateng pangbagi mauta aki akhang piba amadi punsi temsingna rakpa si taraina lode lengak na hairiba mioi singa sida karamna license gun issue tauribano pumnama asi Chief Minister loinana mityeng changbiduna matik chaba thabak lokhat piu loinana Manipur Police na lokhat fam thokpa action lokhat piu haina lengaki pukning chengsinki Khetrigau Mamang Lekai Muslim Chandura Development Organization ki Secretary Aribam Ongbi Thoibi Sanasu Saruk Yakhiba Paugi Mifam aduda Azuz Khan makha taratuna Nisha ki mayokta October 3 yadana sinduna Khetrigau daki miyam ki oiba achoba khongchat amat chatkadoriba asida lamdam asigi miyamna saruk yabiyu amadi afaba tinjang kaijang daba khunai ama semnaba honabada puna thongtang lominasi haiki ekoi Manipur pumbagi oina drug ki mayokta Khetrigau dagi lamtharaga ekoi mass rally ama chacha dori hairiba rally asida tongan ba department gi amadi Manipur da laiba civil organization sing chhatra gi sangstan sing tongan ba lup kaya ga pullaga ekoi chacha ga dori hairiba rally ase chattana ngai gi thugai na ngai gi ekoi da ngasi maksu tawrakreba rally se sin khragadi agent sing sigi makhut masa se tek patare moi ge business line se thuk khiba tare na moi adugumba ma khannaraga moi geng khupu ma puraga silakpa plan ne aduna masida honorable CM na yam maru oi Khetrigau da tawri se na khanbi re hara kanda ekoi gi sigum laba drug of war changsaliba sida akanba miyeng changhaninge Ngarang numidang dagi ngasi ayuk fawbagi manungda tongan ba mafam anida mau amaga leisabi amaga thauriyan duna siramlei thodok sing asigi matangda TOMTV na police dagi fangba paugi matung inadi ngasi ayuk pung 3 rom taba matamda Langthawal Kunja mayai lekaida mau ama thauriyan duna siramlei Leikhidarabi mau adugi maming Haikrujam Ongbi Sanatombi chahi nifumanga mapuroiba samananta kawi mahak Rims Hospital da laikanana ba pukhalaki adum oinama hospital yorakpa matamda doctor na sina purakpani haina imung manungda khanghalakhi bani hairi Nakalamaromda ngarang numidang masagi chahi 19 rom surabi leisabi ama masagi mayumda thauri yanduna siramlei Leikhidarabi leisabi adugi maming Ningombam Merina kawi Naurem Thong Samusangdagini Makhoi animak kari maram ki damak thauri yanduna siram libano haiba chapchaba khangba ngamdri Chayol asigi oiba mau kaithel ngasi Youth Welfare Club Malomga mau kaithel Organizing Committee ga khusamnaduna Malom Bazar da phamkhrei mamangdagi ngasi na hena mau gi pothok sing puthoki miyamna mau gi anau apen sing pamna leinakhi Youth Welfare Club Malom ki maikaidagi mau dagi leikhiba Lakiba ichil inaw singi chaklen amasu sinduna punna chak chaminakhi thoramaduga mari lainana Youth Welfare Club Malom gi Vice President Laisham Nobona Maihoron dagi khundamina duna laklaba chingmi tami ani ki marakta mau kaithela sina hena achekpa mari purakpa ngamlagani haiba yauna wafam kya phongdokhi pai malom dasu amtang khamjike ana haija busta ana ro ya bekra pai kala mesinjaba sinjaba sida koina kalabna ari do thok chakra jagi koina moi hegla koda koina putere makhaya noi da breakfast
pizakhre bo matunda phai na pura muthai tara boda apai lan snack si apai kala na free da apai gi snow sing ju nushina ba apai gi nushina gi mari apai gi khul an thodi khul an thoi ha gi apai gi thim ji da apai na ha gi snow sing ju nushina na chingtam nushina gi mari do porang na gi jemba apai white dog si kala nushina ba Dealing with the path's way forward for peace building and reconciliation process habatemda nomugoiba community leaders singi workshop ama United NGOs Mission UNM Manipur amadi People's Resource Development Association WPRDA Bisnupurna kusamnaduna PRDA gi Bisnupurda leiba conference hall da ngasi pangthokrai workshop aduda PRDA gi President Aish Santi, Secretary L Suranjoy, Assistant Secretary Dr H Roman, Treasurer Urmila Begum na athuba mithunglen sing oina saruk yakhi workshop aduga mari leinana PRDA gi Secretary L Suranjoy na lamdam masida khunda minariba kanglup masal gi marakta wakhal tanadaba kayana mamangda pamdaba thongtok kaya thokibaduna mangjari basi hingminariba aikoi masal khaktani maram asina aikoi masal amaga tengbang naraga punna chakhat minanaba kanglup ki luchingba sing punna wakhal taminanaba pandamda thauramasi pangthokpani haki knowledge ka koi khana nengaba zakalagi tama domestic violence kaino amasung kamai masung akona understand to minata zakalai amasung madu khana ba kan brahma wakhalon amadi akoda leibam thokre ham singma mass khana bonsa Thauram aduda Imphal East District ki One Stop Center Wangkhaigi Center Coordinator Latarani Takhelambam UNM Manipur gi State Coordinator Boipu Koirengna Resource Person oina Peace and Communal Harmony amasung Violence Against Women haiba hiram singda wangang duna hiram sida lakliba mioi singa kupna khanani nakhi Manipur gi tongan ba mafam singdagi lakpa community leader singna thauram aduda saruk yakhi Institute of Cooperative Management ICM na sinduna Lamfelpata leiba office asigi conference hall da numit humni chupna chatharakpa Developing Packs into Multi-Purpose Society haiba program ama ngasi loisinbegi thoram aduda Veterinary and Animal Husbandry Service Manipur gi Director Aisawa Singh, ICM Imphal gi Director Dr N Ranjana Devi amadi Manipur State Cooperative Bank gi Deputy General Manager L Angawa Singh na maruiba mithunglen sing oikhi ngasigi thoram aduda athoiba mithunglen gi role piraduna ai saubana Manipur gi tongan ba mafam dagi laktuna yauriba program asigi outcome phajagani khali masida fangliba kana basingasi moi na yum hankhraga yumda amadi leikai da leiba mioi singda santoktuna punna khanamina ganaba honasi haujikti leingakna lomi amadi sasan loibada kana ba kaya supire masi punna wakhal taminaduna kana basing asi lobiyu haki si lakpiriba mayam sigasu toksi koi pullaga koi khanna hoye ai beng ma khangna jai agi account sida hanje da bonda ina san khadoi jage bok le jage khadoi jage ha man bibi ge ha scheme ma sarwa ha kamai do bero ai ni sinba sai account le beng sing le bi ga su koi lakpiyo koi department lakpiyo joint director planning na ma do de no de sorry pen haba kami ma unata so ayu na so mo so kai sang da to masida masi scheme ani suma jo je peta running na to daily Paugi Martha natin babre ama mulosari What's up, rock and rollers? Girish here from Girish and the Chronicles. Hi guys. We are postponed. Hi everyone, we are Soleh sir. Hi, we are Innocent Eyes. Hi guys, we are Angela. I hope you're ready to get rocked on the 22nd of September because we are coming to Manipur. We're performing live at the Manipur Trade and Expo Center and it's gonna be amazing. Let's bang our heads. Let's have a great rocking time. Rock and roll. Mega Monsoon Offer. Be a lifetime subscriber of lamjingbatomtv daily newspaper at ₹10,000 only. For more details, please come and visit our lamjingbatomtv office at Uripok Laikurembi Laikai, Imphal West or contact us at 8837353352 or 9402991938.
Canback Industries की Thamaban DM College Western Gate की मायूक नबद लेवा Can Enterprises Showroom की opening ceremony लाखलेब September कुलमाथोई लिसिंगनी तराग मापंदा पांथुक चरगनी opening ceremony ऐसी का मरी लेना ना Canback photo contest हम सु थमजरी contest ऐसी आहान ममना लुपा लिसिंग तरा अनी सुमना लुपा लिसिंग मंगा अदुग अहम सुमना ना लुपा लिसिंग अहम थमजरी सरुग याबिनिंग बसिंगना हाइडबन नुमिनेसी की पुंग मापन फावदा लेंथो पिरगलगा Canback Industries की Canback अममम पायरगा photo session अमा पांथुक चरगनी हाइरिबा फोटो सी Canback Industries की Facebook page ता अपलोड तौरगा लाइक मसिंग ख्वाइदगी याम्बा कंटेस्टेंट दा मनासी पिजगनी ब्रेक रिमतुंग ताराम नौचरी मखाताव पाउदा IGAR साउना सिंधुना ngasi खुमन लंपाकी बाल भवन इंडोर स्टेडियम दा एक सर्विसमैन की रैली पांथोक्रै थौरम अदुगी सरुक अमा ओइना एक सर्विसमैन सिंगदा खुदोल पोट कया तमखी थौरम अदुदा सरुक याखिबा असम राइफल्स की लेफ्टिनेंट जनरल सुखदेव संगवाना असम राइफल की पर्सनल सिंगना ममा लेबा की दमक थवाई फावबा पामुबा लेतना कथोकली अमदी लमखै ngakpada अचौबा थौदांग लौरी असिगुमलबा कथोकपगा लोइना थबक तौरकलिबा थबक्तगी पोथाख्रबा एक सर्विसमैन सिंगना लौरंबा थौदांग सिंग एखोइना कौफम थोकते हाइखी जब रैली हो हम ये पता करें पिछली बार रैली हुई थी और इस बार उसमें क्या काम क्या हुआ तो हमें बताया 28 अप्रैल को पिछले साल जो रैली हुई थी उसमें आपके 207 ग्रीवेंसेस आपने इंक्वायर्ड है और मुझे खुशी है ये बताते हुए कि IGAR साउथ ने वो पूरे 207 ग्रीवेंसेस रिड्रेस किए पलेल अमदी इरेंगबन ग्राम पंचायत की इलेक्टेड जिला परिषद मेंबर प्रधान सिंह अमसुंग मेंबर सिंग लोइनना कक्चिंग पुलिसना पुनः खुसमनदुना पांगथोखिबा मिफम अदु MD नाजिमुद्दीन उप अध्यक्ष कक्चिंग जिला परिषद अमसुंग विक्टोरिया येंखोम MPS अनिना थौरम पुसिंग ओइना सरुक याखी सोरा एरिया द क्लब एसोसिएशन ऑर्गेनाइजेशन अमदी अंजुमान की लुचिंगबा सिंगना सरुक याखिबा मिफम अदुना मयाई काबा चिंजाक ड्रग थिंगनबा कमिटी अमा सेमखी मिफम अदुना सोरा एरियादा मयाई काबा चिंजाक ड्रग सिंग योनबा अमदी चाबा थिंगनबा कक्चिंग पुलिस का पुनः खुसमनदुना अमतो ओइना होनामिनबा पुलिस का मयाई काबा चिंजाक की मायोक्ता चथरकपा ड्राइव खुदिमकना कमिटीना पुलिसता अंगम मतेंग पांगदुना सोरा एरियादगी मयाई काबा चिंजाक पुमथिंग थिंगनबा होनाबा हाइबना चिंगबा तोंगान तोंगानबा वारेप सिंग लौखी हाइरी मिफम अदुगी मपु ओइखिबे विक्टोरिया येंखोम MPS SP कक्चिंगना महाकी वारोल पिरदुना हाई मणिपुर के चीफ मिनिस्टर नोंथोमम बिरेना वार अगेंस्ट ड्रग हाइदुना मणिपुरदगी मयाई काबा चिंजाक सिंग मरु फंगना मुथतनबा होनाबिरी CM की पाउताक मतुंग इना पुलिसनासु मयाई काबा चिंजाक ड्रग सिंग फागतपगी थबक कया चथरी करिगोंबा मतमदा पुलिसना मयाई काबा चिंजाक फाबा चंगसिल्लुबदा मफम अदुगी मियामना पुलिसना मरा लेतबा मी फादुना फूनबा होनबा मालहनबीबा पुलिसता ओनसिंदुना अटैक तौनबा होनबा अटैक तौबीबा कया अमा थोकली मसिगुंबा कया अमा थोकपना पुलिसना ड्रग फागतनबा होनबदा खुरौ हेक हेक थांगहली मसिगुंबा असि थोकतनबा मियामगी मतेंग असि यामना मथौ ताई हाइखी यामना वेल डिसिप्लिन्ड वेल एजुकेटेड को मयाम अमना मैक्सिमम ओइरबने हजिति अरे पुलिस कांस्टेबल लेगी ओइगेरा अदगे टू द हायर रैंक सिंग से यामना अवेयर ओइरबा सेंसिटिव ओइरबा ग्रुप अमा ओइरे अदुना अखोई ड्रग ड्राइव से ममांगैगी मोंगी नत्तबिदा हजिति यामना फजबा मोंगना चंगिनबा यायन खले हौखिबा कुमजा लिसिंगनी तरा निपान की सेप्टेम्बर तांग तरा माथोइदा मणिपुर लेंगा की हक्सल मिनिस्टर एल जयंतकुमारना थौबाल डिस्ट्रिक्ट हॉस्पिटल दा हांगदोखिबा लायोंग यांखै हुमदोय लेमना टेस्ट तौबा याबा KRSSNAA कृष्णा डायग्नोस्टिक सेंटर असिदा तौरिबा थबक थवोंग असि लमदम असिगी मियामना पेनद्रे महाराष्ट्र की मुंबई दा बेस तौबा कंपनी असिगी मखादा कंगला डायग्नोस्टिक सेंटर ना चलाइबा डायग्नोस्टिक सेंटर असिदा लेरिबा स्टाफ सिंगना टेस्ट तौबगी रिजल्ट मतम चाना पिबिदबा तौगदबा टेस्ट की मशीन यादे हाइदुना टेस्ट तौबिदबा लेरिबा स्टाफ सिंगना लेमना टेस्ट तौरिबनी हाइदुना पेशेंट सिंगदा वांगांग सांगांग लुदबा कया सिजनबा कयाना पेशेंट सिंगदा नुंगाइतबा पोखल हाइना पेशेंट की कांगपुना फोंदोरकली थौदो असिगी मतंगदा पेंददुना ngasi पेशेंट की सेवा लाकपा
Kangbuna District Hospital da irang hokre loinana hospital asigi medical superintendent unaduna patient singna thengnariba khudongchadaba sida mityeng changbiyu haina wakatkre thodo asigi matangda center asida result loba lakpa nupi amana phongdorakpada hairiba diagnostic center asida leiriba miyoi singna chang naina kadaba yadaba machine sing matam chana semjindaba asigumba thawong kaya asina test tobagi result matam chana pibidre Result ama longnaba honabada hapta ama hena changhanduna patient singda hena wahale maramaduna mari lenaba singna hiramasida mityeng changbiduna miyamna thengnariba awaba si kokhanbiyu haina lenga ki pukning chingsilakli la o haiba numisida la aga matam sana ju pibidre adu moi di staff singju nganna karaktre ngai ba ya basunga halle aduga amu hayeng la o hangsi la ona matam bithoga sumai tawze akoi patient singda awaba mayam le sigi adagi ultrasound CT scan ka kari machine lai doctor lai tiana sijo mapanda private loi tawre la ra basing khudong sa da basing ju loi wa hal Directorate of Environment and Climate Change Manipur gi mityeng makhada Manipur University Central Agricultural University CAU amadi National Institute of Technology NIT Manipur ga punna khusamnaduna Climate Change Perspective in Manipur haiba hiramda ngarang dagi hauduna chatharakhiba Research Policy Workshop ngasi loishinbagi thoram Hotel Imphal gi Sangai Hall da pangthokrai Climate Research and Government Policy haiba hiramda pangthokhiba workshop aduga mari leinana Directorate of Environment and Climate Change ki Director Y Navachandrana ngasigi mirolna climate change pu taraina loba chumloi lamdam asida nonglikna tabana maram oiraga low panba yadriba asisu climate change ki achoba chaitheng amani Climate change na piriba chaitheng asi miyoiba khunaida ka hena awaba piraktanaba hwanaba matam oire haiki Gedaba khara yohogdaba climate science da karida ahongba keno myam sing theng ngasagi ka hena du sijaludaba kangbudadi unknowingly wabadi loi waminari ni thenglari ni hoji hoji nong chubagi rainfall pattern da Manipur da hoji ikanga toktana ansi nong chudana low pan ba yadriba this is also one of the impact of the climate change ansi adu gi pot ngak loina oidoi aduna climate change yam important orakpa aduna siumaina torokma tamda ngasagi disaster risk reduction ga nan laiba vulnerability the assessment ga na haji Tamenglong da nong churoi adagi khwaidagi impact laidoi se Senapati laini kano laini ga na Chandel laini ga na kano torje past 70-80 years ki akogi record mayam singsi low inter analysis torga prediction 2080 bau id short term mid term long term aina koi predict tawdoi ni loina mak Tongan ba makhal mathel gi chanaba polam kaya fangba Seahawk Food Plaza ngasi Lilong Police Station gi mayok nabada Lilong Police OC Oinam Ajit Singh na hangdokrai hairiba restaurant asida makhal kaya gi chana thaknaba fangli maru oina makhal khudimaki biryani su fanghali hairiba mafam asida hayengdagi hauraga September 19 fawba special first week bonanzas oina chada kun discount pigadori Paugi Martha natin babre amamok lozari. Kangla food product ti iram dong dia seng ma mahong yeng dio garlic mixer khatana tana kangla gi ano food item singi maho khangla bada ngauroi do kana bu leibagi kangla Break himatung da taram na ukchari makhatawa pauda tha sigi tara taret ki Assam da Difu da chahi noriba nupi macha amabo namcha namthek laba matung nupi oibigi ikai khumnaba manghan bikhibagi thodokta chenaba miyoi ahum police ki kangbuna thiba humbagi thabak chathabda Dimapur Nagaland amadi Manjagi area dagi ngarang fagat pangamkhrei Faraba sing adu Tendong ingti chahi kunmapan Sesong ingti chahi taramapan amadi Birsing Be chahi taramapane makoi ahum gi manungda Tendong ingti
ahanba oina cell phone trace tawraga Dimapurgi 6 miles agi fagatlaba matung Nagaland town amadi Manjagi area dagi mathang oina fagat pangamkhibani pawasina hai laibak thi haurabi chahi nauribi nupi macha adu thasi taratari ki nungthil pung taranithoi makhai dagi mari fawbagi manungda Difugi basic LP school colony gi area da nupi oibigi ikai khumnaba manghallaga hundoklambani mahak housing Difu civil hospital da laikanari Leiba asida mahusana piba thokaningdaba thodok sing thorakpa matamda National Disaster Response Force NDRF na lawriba thodang sing asida hena mapung fahanabagidamag Bharat lengangna kumjali sing ni tara nipanda pukhalakhiba wafam thabakta onthokadori mathang chahida sungsoi soidana NDRF ki nupi personal sing gi oiba anoba battalion mari hanglagani haina NDRF ki Director General SN Pradhana PTI ga akhanana unava amada phongdokhrei mahakna haiki Kashmir Himachal Pradesh Uttarakhand amadi National Capital Region da hangadoriba battalion sing asigi apunba personal masing chaurakna lising amaga chama yangkhai ohena basu khanari madugi mathakta matamga chunaba makhal kayagi khusu khulai sing mati chana thamna basu thorang lokhalagani haiki Yamna ngakpa thodok ama oina security force na akanba section thorang lokhaliba Washington ki Columbia Height manaki lambida masakhangdaba khulai paiba singna mioi taro nongmaina kaplambagi thodokta mioi ama sire mangana aruba fibamda laikatnari NVC Washington gi report matung inadi thodo adu thokraba matung police na manak nakpada leiba mafam sing amadi CCTV camera sing yengsinbagi thabak chathari hauze amuk sanabagi pau phongbigani Thangta Federation of India gi midyeng makhada Huye Lalong Thangta Association Manipur na sinduna numit mangani chathagadaba Thangta ko singi training program ngasi Khuman Lampak Sports Complex da leiba multipurpose indoor hall da hawdokhrei training program asi Ministry of Youth Affairs and Sports Government of India gi Khelo India haiba khongthang gi makhada pangthokpani ngasidagi hongthokiba training program asida Manipur amadi mapangi state singdagi puna thangtagi course chamaga ama saruk yabaga loinana expert singna course sing asibu takpi tambigadori pangthokliba training program asiga mari leinana Thangta Federation of India gi technical chairman Huidrom Prem Kumar na thangtagi course singda makhoigi leizariba wakhalo sing adugi mathakta technical yu oiba anoba wakhalon sing pinabagi pandamda pangthokpani Masana asigi makhada sanaroi amana fangfam thokpa khudong chawa sing fanghalaktabana atopa makhalgi masana da changkhiba kaya thoktabana te hiram asida sarkarna akhanaba thorang pakhat haningi haujikti national ki thakta sanaba khak natana international ki thakta world thangta championship pangthoktuna masana asi hena masak khangba hengalakli amaromda masana asi semi recognition PB baga loinana sizinagada ba khusu khulai sing leina ba honabada leingak na mating pangbirakpa si thaganingai ni nongmagi chakholakliba masana asibu sarkarna ehenba mityeng changbiduna olympic ki thakta pukhatna ba hona haningi haiki ꯑꯩꯈꯣꯏꯒꯤ ꯊꯥꯡꯇꯥꯕꯨ ꯁꯛ ꯄꯨꯔꯥ ꯈꯪꯕꯗꯤ ꯅꯠꯇ꯭ꯔꯒ ꯁꯦꯃꯤ ꯑꯣꯏꯅ ꯈꯪꯉꯀꯥꯟꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯁꯤꯁꯇꯦꯟꯁꯒ ꯈꯔ ꯄꯤꯕꯤꯗꯅ ꯁꯤ ꯇꯧꯔꯣ ꯍꯥꯏꯗꯅ ꯌꯥꯝꯅ ꯐ꯭ꯔꯤ ꯐꯦꯡꯗ ꯑꯩꯈꯣꯏꯅ ꯀꯔꯞꯁꯟꯒ ꯅꯠꯇꯕ ꯐ꯭ꯔꯤ ꯐꯦꯡꯗ ꯃꯣꯏꯅ ꯀꯧꯔꯒ ꯅꯣꯏ ꯁꯤ ꯗꯤꯕꯦꯂꯞ ꯇꯧꯑꯣꯅ ꯍꯥꯏꯔꯛꯄꯁꯦ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯔꯤꯀꯒꯅꯥꯏꯖ ꯇꯧꯕꯒꯤ ꯃꯐꯝꯗꯣ ꯌꯥꯝꯅ ꯅꯛꯁꯜꯂꯕꯅꯦꯅ ꯑꯩꯅ ꯈꯟꯖꯩ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯈꯪꯕꯤꯔꯀꯥꯟꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯒꯦꯝ ꯌꯣꯛꯈꯠꯀꯅꯦꯅ ꯉꯁꯥꯏ ꯂꯥꯎꯕꯤꯔꯤꯕꯗꯣ ꯂꯥꯎꯕꯤꯔꯕꯅꯤꯅ ꯊꯥꯡꯇꯥ ꯁꯥꯟꯅꯔꯤꯕ ꯉꯁꯥꯏ ꯅꯦꯁꯅꯦꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯁꯛ ꯈꯪꯕꯤꯔꯀꯥꯟꯗ ꯊꯕꯛ ꯆꯪꯕꯗ ꯆꯍꯤ ꯀꯣꯝꯊꯣꯛꯄꯤꯌꯨ ꯑꯃꯗꯤ ꯃꯁꯤꯕꯨ ꯁ꯭ꯄꯣꯔꯠꯁꯀꯤ ꯀꯣꯇꯥ ꯃꯔꯛꯇ ꯌꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯊꯥꯡꯇꯥ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯃꯤꯌꯥꯝꯒꯤ ꯊꯥꯡꯇꯥ ꯅꯨꯡꯁꯤꯕ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯍꯥꯛꯅ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ All Jiribam Sports Association AJSA Jiribam na sinduna Jiribam Higher Secondary School ki playground da August ki tang kuntra dagi team taramathoi na saruk yaduna chatharakliba tara taruk shuba Chandam Inunganbi Memorial Mini Voice Under 13 Football League Tournament isini taramapan gi ngasi final match sanakrei ngasi sanakiba final match aduda KSC Rani Vengna PFC Faitolbu goal ani amada maithiba piduna tara taruk shuba Chandam Inunganbi Memorial Mini Voice Under 13 Football League Tournament ki champion oikrei PFC Faitolgi Sanaroi Kaplin Lal Singsona Best Player Trophy fangki
Manipur Amateur Boxing Association asenduna numit humni chupna chathagadaba nupa macha amadi nupi macha ani state level boxing championship lisingni taramapan ngasi Khuman Lampak Sports Complex Boxing Arena da hodokrai ngasi hanba numita district asingi nupa macha amadi nupi macha kayana tournament aduda saruk yakhi. Ngasi nung tilfong kiba pauche singda kari maru ba pau yok kibage habado mayam puna miyeng taminasi. Kanglei Paki Meira Mai Pakpa entrepreneur mo oira batata Manipur gi economy from pagaran mangongani haina Manipur gi chief minister phongdokre More ain chanadraba landam ama oibugum tore Border Town Moreda Motor Vehicle Act Makada Road Safety Rules Sanabangamdre Makhan Amasung Maram Khunda Irang Lady Nungbada Lalorup Amana Lalon Binipi Singi Port Chaching Traga Namduna Pasha Lobagi Jiribam da Dharna Pongkre Ram Vilas Paswan Ngasi Infala Tunglare Pauzel Manipur Startup Conclave Hogdokre Manipur Gitungi Asa Tourism Delay Chief Minister Victim Ehoraba Myosinda Hinjanaba Lambi Pibagalena Angama Mateng Pangani Bishoji Jiribamda One Stop Center Hangdokre Ex-Serviceman Gireli Pangtokre Pandam Tangkhul Furup Amadi Ukhulgi Saktam Ganjanaba Khongtha Ukhul District ki Ukhulgi Miyamna Mitop Changlakpada Register Tohanduna Kupna Senagadori Lainga ki Matengsu Nigadori Chief Minister na Manipur Startup Conclave 2019 Hogdokre Manipur da Ahung Balakle Masi Miyam Nani Lainga ki Matodi Miyam Nungai Hanbani Chief Minister Center gi CAF and PD gi Minister Ram Vilas Paswan Nimini Hongchita Infal Thung Lakre Lalhobana Nungba Bhauna Chele Bagari Singh dagi Pochai Chingthauba Pende Mihat Thina Hato Pikrabi Nipi Singh Imhomda Hikal Lekat Tamkre Sel Kharakak Pambagi Mi Hat Pasi Miyoi Bagi Lechatnate Bishwajit Kangla Pau Manipur Startup Conclave 2019 Pangtuktuna My Government Manipur Hogdokre Manipur Startup Budget Hengalagani Sarkar Asina Sasan Pairak Padagi Set Asida Anoba Chapter Haure Biren Numit Ninigi Khongchata Union Minister Ram Vilas Paswan Ngasi Infala Thunglare Tuan Tuan Ba Thodok Singda Bhena Thombada Amadi Thorian Bada Nupi Ani Sire Nupi da Miot Mine Jataduna Hati Khraba Singim Homda Hekal Lekat Tamkre Loisilakpada maru papa amuka na pizari. Mathang chahi ki January fawba ki manungda Food Corporation of India FCI ki full-fledged regional office ama lehalagani loinana district khudima ki FCI godown amamam thamnaba thausil paikhalagani haina Union Home Minister Union Minister of CAF and PD Ram Vilas Paswana phongdokre. Anirak Shubha Manipur Startup Conclave listing nitara mapan pangthokre lupa crore kuntra piriba sisu hengat handuna tungda afaba entrepreneur sing puthokpada ngamna ba honagani haina Chief Minister N Biren haikre ngasi fawbada thokiba crime mayam asigi matangda lengak na karishu yengsinbidi haina miyamna lobadi langani haina Minister Biswajit na phongdokre Amadi Maram amasung Makhan Khul anigi marakta ungkhanaba leiri MLA KIC mafam aduda leiduna miyamga wari sanakre. Ngasigi oinadi Manipuri Paul loizare miyang tabiriba singbo amuka na khurumjari.